Mijing tabir ba khoi pum nok pu image TV na taram na oksa bol loina na Brajesh Kumar na khurumjari ngasigi maroi ba pauda International Day of Forest Observation ngamai lina na mass rally mafam kya da chatki Misham miyam gi punsi kallu haiduna protest sanction khri amasung yausang sports mafam kaya da pathunaki mapung pau lobirsi Manipur lengaki Department of Forest the Sinduna International Day of Forest Observation ngamai lenana save the lungs of art plant and protect trees for future generation high team the mass rally ama Kangla Western Gate tagi hapta Kangjebong Palace Compound Pawa ngasi pangthokri mass rally adu Manipur lengaki PCCF ISOFF su oiriba Additional Chief Secretary Anurag Vaswai IFS Manipur lengaki Special Secretary of Forest su oiriba Central Circle gi Conservator of Forest RK Amarjit Singh IFS DFO Central Forest Division Bikram Nadhe IFS Southern Circle gi Conservator of Forest Sanajauba Khuraijam IFS Range Forest Officer Singh Chusok Yaduna Mass Rally Adu Lamthaki PCCF and ISOFF Anurag Vajpayee IFS na phongdokibada forest na aikhoigi hingnanabagi machak khudingma phongphom oi haibasi hogalakliba nahasingda punna khangminnanaba amadi ningsing minaba pandamda thoromsi pangthokpani forest kanba haibasi forest department khaktana yaroi aikoi khudingi thodang lei haibasi khanglasi haiki forest ki special secretary RK Amarjit IFS na phongdokibada uwa kaya kokthokpagi dagi paturel kayagi ising kangchilakli maramsina asigumba International Day of Forest ki thorom sida forest na aikhoigi thawai ni haibsi ningsing minaraga aikoi khudingna chahi khudingi u tharsi amadi hingnanaba hotnarsi haiki Imphal gi tonganba mahiloi sangseng Chris Jyoti School Imphal Brilliance Academy Luang Sangbam Manipur Public School NCC team Kanglei Sindam Sang Coaching Institute Korengai Nasingbagi Mahiroi Singna Mass Rally Aduda Saruk Yaduna Save Trees, Save Forest, Save Art, Keep It Green Haiba slogan Kiasu Lauduna Kanglagi Western Gate Tagi Hauraga Palace Compound Leiba Hapta Kangjebungda Lamthungpham Oiduna Aloishin Ki Say couldn't you Tata di Noisu Forest can better contribute to Winnie Hagado, Adugi Wapam Makanda, Asidaki, Queen of the Yum Lakanda, School da, Quiki class da, Mayamda, Qui was asking the Tata Lakanda, Forest can Bagi Matanga, the climate change in Matanga, global warming in Matanga, Amuna had a Kangaba, Honasi, Hagado, Adukamakanda. Thank you very much for. Forest and Food Highway Team the International Day of Forest 2025 Observation Palan Thorum Pangthoktuna Bishnupur gi akoibada Bishnupur Forest Division na sinduna rally ama ngasi chatkre Innovative Academy Bishnupur Public School gi mahiroi singna saruk yakhiba rally adu New Mini Secretariat Complex Bishnupur dagi DC Bishnupur Lorem Bikram IS na ADM Bishnupur Toijam Opendro MCS amadi DFO Bishnupur Waikhum Roma Wai amadi RFO Sing yauna lamthaki rally adu Tidim Lambida laklaga Bishnupur Police Station amadi Bishnupur Kaitel fauna laklaga Bishnupur Forest Division da lamthungpham oikhi mafamduda forest yaudrabadi miyoiba hingba yade maramsina forest kansi amadi forest yokhachi haiba hiramda awareness program amasu Bishnupur Forest Division Office da pangthoki thoronga mai lenana DFO Waikhom Romabaina phongdokhibada forest dagi chinja kaya lauduna aikhoigi hingnanabagi lambi oi aduga small amadi medium enterprises kaya nasu forest product ta depend tawribani forest product dagi chinja Fangwatanatana medicinal value kayasu fangduna aikoina ana ayek faduna amadi punsi kananaba masak kaya fangduna hinglibani forest yaudana miyoibana hingba yade
वफम हौरक्लिबा मिरोलदा खंगौननबा पांडमदा थोरमसी पांथोकपनी हाइखि लाखलिबा मार्च की तांग 19 दा पृथ्वी पुंबदा पांथोकदोरिबा इंटरनेशनल डे ऑफ फॉरेस्ट कमरी लेनना ngasi चांदेल दा डिविजनल फॉरेस्ट ऑफिसर चांदेल सिंधुना छात्र सिंह ओइबा खोंचत अमा डीसी ऑफिस कॉम्प्लेक्स तगी हौदना पांथोखरे ngasi स्कूल अहुमदगी छात्र छात्री पुन्ना चामरी रोमना सरुक याखिबा फॉरेस्ट कंजी हाइबगी खोलाव पुदना चटकिबा खोंचत अदु एडीसी चांदेल मोहम्मद फिरोज खान MCS Dr. N. Munal Maite, DFO Chandel Amadi, Mesil Saka SDC headquarters na Lusingduna Lamthaki Amadi 1.2 kilometers sang na Chandel Bazar Pound Chatlaw Matungda Chandel Women Market Complex ta Lushinki DC Complex ta Uchara Singh Thara Matungda Women Market ta su saruk yakiba Satra Satri Singh na Uchara Singh Amuk Thaki ngasigi pangthokiba International Day of Forest 2025 ki thoram ga mari lejana Dr. N. Munal Maite DFO Chandel na haikibda Chandel Gumba Forest Geographical Area ki saruk 86.43% oiba district asida asigumba antarjati oiba forest kanbagi palan asi pangthokpagi tangai phadaba lei khanjaduna sasa satri sing amadi youth singa loinana palan asi government ki direction amagi makhada pangthokpani asigumba palan asi district asida pangthokpana ngasigi mirolda tungi mirol gidamak forest kanbada achoba thodang lawragani haibagi thajaba lei haina Dr. N. Munal Maite DFO Chandel media da fondoki Ethics of Media Reporting on HIV AIDS Cyber Team da nomagi oiba media sensitization program ama ngasi Manipur Press Club ki Loktak Hall pangthokre Manipur State AIDS Control Society ki meeting makhada All Manipur Working Journalists Union amjuna sinna pangthokiba khananai nabagi thoram aduda Manipur State AIDS Control Society ki Project Director Samim Ahmed Saha Amadi Amju ki President Bijoy Kaksing Tabamna Athoy Mithunglan Singh Oina saruk yakhi thoram aduga mai leinana Manipur State AIDS Control Society ki Project Director Samim Ahmed Saha na phondorpada HIV AIDS na naraba miyobo matau karamna loinagani amadi laina asina naraba miyoy singi thamliba data sing karamna section na thamgani loinana data sing adu miyam da uhanba yadabra amadi uhanba yabra haibadu kupna khangnu mathau tai HIV na naraba miyoy amana wakhal sontadana leiba amadi laina asin narabadi hekta siragani haina wakhal hanthabagi thabak thadokpa tangai phade laina asi atoppa laina singna naraba miyoy amagum bani haiduna wakhal chauthoknaba Sauthokhan Basangi Loinana National AIDS Control Program NSCP gi phase manga da yarba goal manga asi ekhoi punamakna fulfill taunanaba hotnaminasi haiki Mafam khangdana leriba luang tem Mukesh pungkun marigi manongda imung manongda sinabiu Security Force na chapchaba action lokat piu amadi misam miyam ki punsi kallu haiduna kaishampat laimajam laikai community hall da sangchilakpa khongjang ngasigatha namit humni sukre JC against the missing of luang tem Mukesh na sinduna chathakiba ngasigi wakat khongjang aduda kokomi gi lusing basing yauna tongan ba CSO singi lusing ba kya su saryaki wakat khongjang aduga mai lenana tongan ba lusing ba kaya na mafam khangdana leiba Mukesh pu tek the kaidna imung manungda sinanaba Manipuri governor na akan ba thabak khumang yauna pakhatnaba wafam kya thamki hiram asiga mari leinana je siga loinana landam asigi leiba seso singa loinana hayeng Manipuri governor Ajay Kumar balaga unanaba thorang tawbuga loinana akan ba khongjang sangchinnaba warep logani hari Ningsing bayai kasampat laimujam laikai dagi luang tem Mukesh tha asi taratuk ta yumdagi thokibadagi hanjilaktabadagi police ta missing report file tawbada matung mahakna pai kiba mobile number aduda track tawbagi matung ina mahak jaujang tek ki mafam amada yaukre haiba khangbangam kibani adubu hairiba mafam jaujang tek asi yaunanaba honabada police post amadi AR ki post Faudra Chatkadabani Adu Haiba Post Ani Asida Mukesh Lan Kebuki report like the Hibofam Ladybani
हाइरब नमित असिदा मुकेशना नुंथिल गी पुंग अहुंग मिनिट 15 रोम तारकपदा नंबोल फाउदना चटखिबगी सीसीटीवी कैमरा दा उबा लोइनना नुंथिल गी पुंग अहुंग मिनिट 9 रोम तारकपदा महाक बिष्णुपुर यरोखिबगी सीसीटीवी कैमरा दा उबा फंगबदगी मखा ताना खंगबा ngamdana lerakpani sakangdaba singna ngarang numidang wairam pung marirom tarakpada uripok achom lekai da leiba RK Mandisna gi yumda nomoi kapsulambagi mayokta uripok achom lekai na pidop nangasi wakat khongjang changsin khrei uripok achom lekai da satakhiba wakat khongjang aduga mari leinana uripok achom lekai na pilup gi president Samrai Latpam Madhula na hai ngarang yoksangi mangani chanba aroiba numit ki angang singi prize yenthokna naba hotnaringai cherakta uripok achom lekai gi basketball ground manakta leiba RK Mandisna gi yumda masakangdaba singna nomoi kapsulambagi thong asi laibak thibani tangdu leitadana miyam pumba wanaringai cherak asida mafam kaya da itatatana nomoi kapsulambagi thong asi tawhaningde yeknabaga thenagadaba matam asida karigumba yanadaba kharagi damakta nomoi kapsulamba asina maram oirga yausang sports ki prize logadaba angang singi mama pa singna कीबदगी प्राइज लोबा लाखना खिद्रे मसी यामना नुआइतबा अमखकनी मरम असिना असिगुंबा अकी तुजुंगबगी थोंग असि मखाताना वहन्ना तौबिगनु हाइना अपील तरुकली वकनफम अदुदा युमलक्ता नोमai कापीगनु शांति लेना हिंगमिनसी violence is not the answer नुक्सीना लेमिनसी हाइना थाबा प्लेकार्डसिंग फाइदना यानिंगदबा उतखि lamlai kendra ki oina lanjanaduna relief camp ta leiba gwaltabi khul amadi lan asina khwaidagi chaitheng phangbada natana yaksang sports power pangthok pangamdraba thamna popi amadi sana sabi khul anigi leisabi singe pungning wakhal sonta handananaba political activist sapam kanglei falna nongada da leiba ma ki yumda counseling pikhibaga loinana chaklen amasu jaminakre थंगनरिबा खुलसिंगदा स्पोर्ट्स पांथोकलगा लैरिबा खुलसिंग अमदी रिलीफ की अंगांग सिंगना नुंगसुक नुंजाना लैबा असि येंगलगा मखोगी पोनिंग वकल सोंथखिदनबा पुन्ना उन्नबगी थोरम असि पांथोकपनि हाइना पॉलिटिकल एक्टिविस्ट सापम कंगलै पालना फोंदोकलदुना सिरबा तानफम असिदा मियामगिनी हाइदुना कनासु थोलक्त्रबा अदु हयेंग बोट मयाददी मपी तारगा बोट पिबिउ हाइना खुरुंबा लाकपदा लंबी कुटप मखै लाकनी अदु ngasi मखोगी मयामगी तंगाई फदबा मतम असिददी मसक फाव उल्लद्रिबा असि सेलदी पाइबा अदु वखल थेनबा हाइबा अदुनी हाइबा वफम फोंदोखि तरम अदुदा हंजिन फम लैत्रबा उखुल डिस्ट्रिक्ट की मनुंग चन्ना लैरिबा सना कैथल दगी लांजन अदुना रिलीफ कैंप त लैरिबा लेशाबी सिंगसु सरुक याखि Prospective Repertory Theatre Manipur PRTF na theatre workshop cum production under CAMT scheme of finance assistant Government of Manipur gi makhada butokpa kobru singsang da kaisal hai naming thonba drama ama Manipur Dramatic Union Jazz School da utkre drama utpugi thorom aduda chief guest oina Buddha Singh Tham member Board of Governors EJCC Kolkata Ministry of Culture Government of India aduga President oina Dr. Lamabam Gojendro MSKA awardee retired associate professor theatre director criticna saruk yakhi thorom aduga mailena Buddha Singh Tham na chief guest ki oral predun hai artist singna lawrba thodang asi yamna chawi artist singna su laifak asibu kanana widabak theatre gi khutangda amadi tohan tohanba art form singi khutangda miyamda paujel kaya piduna hotnari haibasi miyamna su khangbi pham thoi haiba wafam sing phongdokhi Manipur lenga ki higher and technical education ki commissioner is Gyan Prakash na Tokyo order amagi matung inna Dem College of Teachers Education ge oja tarukpu atopa college singda transfer Tokyo bu yaning da phongdok tuna college sig students union na ngasi dagi matam kaktana class boycott tawkre college class boycott tawbagi khongjang asi lenga ki order asigi mayokta students union na ngasi college gi gate mamang da mahiroi singi oiba
wakar ifam ama phamlaba matungda college gi A block amadi college gi gate so lonsilaba matungda lauthokkhibani khongjang aduga mari leinana students union gi general secretary ningthau khongjam Hemachandrana of teachers education asi hanadagi hona toan ba department singda oja watuna lakli maru oina college asigi PG course oiba MAd asi taknanaba supnagi oja taruk khakta lairambani adubu tha asigi tara Nepal da commissioner Ais Gyan Prakash na thokyo order amana college asigi MAd tamnak taklam oja ahum college asibu awang thakta fukhatnanaba hotnariba principal amde senior oja ani tharga punna oja tarukpu toan ba college singda transfer tawkiba asi yaningde el loinana hariba order adu da lengak na oja taruk lokthok supna khaktagi oja ani khakta college asida mahut tharakba maram asina oja watpagi problem lairiba college asidagi oja lokthok nanaba thokliba order asi handoktriba fawba ngasidagi college asi matam kaktana class book tawragani lengak na su mahiroi singna taliba demand asi thabakta onthokpiu haiki Jawaharlal Manipur Dance Academy Imphal gi oina toan ba lamsingi guru sing lobada tribal kabui gi guru gi post ama lobada unreserved oina thamlakpagi matangda Jalengrong United Committee Manipur Valley gi maikedi yaningduwa phongdoktuna Manipur Governor Ajay Kumar Bhalada memorandum pisinduna wakhatkre haidi hiramasi matangda Jalengrong United Committee Manipur Valley gi President Maibon Pamoina Pamisingda phondokpada chatliba thasi tarada Jawaharlal Nehru Manipur Dance Academy Imphal gi director na toklakpa advertisement amagi matung ina pradhan guru amadi toan ba lamsigi guru manga launa notification tholakpada tribal kaboigi oiba guru amagi post chorkpada reserve oina thamlakpagi mahutta unreserved oina thamlakpa asina kaboi kangluki guru gi post asida saruk yaduna post asigi khudong saba fangba yabasing right adu manghalle thong asi kaboi jatibu mirai ribra natraga hanthana khalibra haibagi ninghanaba pohale maram aduna notification asibu thokliba director na soibadagi taw ribra natraga thawaina kota mahananaba taw ribra haibadu sengdokpham thoi hiramasi matangda asengba achumba ama khangananabgidamak Jawaharlal Nehru Manipur Dance Academy Imphal gi chairman su oiba Manipur governor da memorandum pisinduna achumba asengba adu tawbinaba akhanganbani haiki Manipur College ki oja ani Lilong Harbi College transfer tawabu yaningdawa phongdokladuna college asigi principal office so lochinkre hiramasi matangda Manipur College Students Union gi general secretary Yumnam Johnson Maitaina phongdokpada college asida laiba department kharda oja watpana maram oirga watliba oja sing asi karamna thalaksige haiduna kanna Wandaringai tanja asida geography department amadi education department dagi oja ani transfer tawkiba asi college asigi mahiroi singi oina mangjabani loyana tha asi kunmari dagi Hogadarba Manipur University na lawwa NEP 3rd semester exam asida mahiroi chamri henbana exam thagani masida oja sing asina chawrba thaudang lawribani haina afongdokhi Iming Yumnam Johnson may sing the Pabi number Tabok Mam, Police Student Union, Makadigi, Haja Wishing a sea, Tasso, the Sikapia Tabatagadi, Satra Singa, Honorable Kodana, Kanakoning Kilaka. Nambol Eshigi, Manungchan Ba Kongan Patalay by El Sanoi College, Nambol Principal, Professor W. Zotirboy Singh transfer Torokpa, Yanindaba Pongdoktuna, College Asigi. Students Union gi thomi singna college get solon sinduna ngasidagi hoduna matam kaktana khongjang chachin kre college solon sin ba aduda saruk yakibi mahiroi amana phongdorok pada Professor W Jotmoy Singna college asigi principal oina lakpadagi college asigi sothaduna lakliba kaya mahakna menkatpiduna college asi khara safarakpa matam asida mahakpu transfer torokliba asi yabangamloi maram asina Mari Lainaba Department na Athuma Mityang Changbiduna transfer order asi kaktriba phawbadi makhata na college so
adumak londona khongjang sangsin khigani haiki दर से थोक्ट्रिबा फावबा अखोई खोंजंग असे हनबा लेतना चंगसिनगनी ngasi अहानबगी ओइना अखोईगी कॉलेज की गेट असे लोनसिनजरे अदुगा मखाताना सी खोंजंग असे लेपा लेतना चंगसिनजगिनी हाइना थमजरी Manipur लेरिबा ग्राम पंचायत सिंह एक्सपोजर थादुना इंटरेक्शन तोहनदुना अमगी अफबा मतौ अमना तमननबा पांदमदा RDNPR ना पाकटपा थोरंगी सरुक अमा ओइना exposure visit within the state of Manipur for chairperson and members of administrative committee of Jilla Parishad and Gram Panchayat of Thawal district ke thoram Tawul Gram Panchayat Nambol City Block Bisupur district na sinduna ibudo Yanggoi Nithau Kong community hall Tawul dengasi pangthokre thoram du da Thawal Jilla Parishad ki chairperson KS Soba Tawul Gram Panchayat administrative committee ki chairperson TS Nikthemani yauna atai GP ki chairperson Singh RDN PR ki director P Gojendra deputy director A Roman junior video Nambol K is Thomi RDN PR ki consultant Manipur M Sohadeva amadi video Nambol ki PA RK Khogendra na athobi mithunglen Singh amadi wangangloi oina saruk yaki thorumdu Tawul Gram Panchayat ki manungda leiba mioiba kunai gi mateng pangnaba amadi asangba malem ama oinaba upal thaba plastic free oinanaba kan honnabada asawa thodang loriba Green Brigade Manipur ga Tawul Gram Panchayat ka punna paikhat liba thabak sing amadi Gram Panchayat ki maikei dagi Tawul da paikhat liba chawkhat thorang sing Bishnupur district ta leiba GP singi chairperson singna makoi gi GP singda paikhat liba thabak singi matang da Paudamduna experience sharing taunaki amadi amana amadagi tamnaki Jilla Parishad Thawal gi chairperson KS Sobana phungdok khibada hojik oiriba chairperson Singh asi elected natte selected ni haiduna wakhal hantabagi mahutta elected amana tawbadagi tadana thabak paikhatuna miyam gidamak chawkhat nanab thabak paikhat payai amadi isha na tawba ngamba thakda hotnaminasi haiki African swine fever da mangantaan kraba pig farmer singbu veterinary secretary amasung director of animal husbandry services Manipur government of Manipur na compensation pithoklakpabu MAPPFA Manipur Progressive Pigs Farmer Association ni makai dagi thagatpa phungdokre ngasi Manipur Press Club ki thangjing hall da pangkhok khiba pawgi mafam amada MAPPFA gi secretary Ajay Irengbamna wafam asi phongdok laduna hai kumjali singani kurumdoi gi chahi mayai chalakpa matamda Manipur gi mafam ayambada African swine fever ki outbreak lakpada oxing faktakna mahan tan badagi farmer singda ninghanaba leihan badanatana piggery sector da chawna akaiba Pikro matong veterinary secretary amasung director of animal husbandry services government of Manipur na akanaba Mijeng Sangduna Manipur piggery sector wa amuhanna chawkhat hanarbagi khongthang ama oina lisingani kurumdoida African swine fever na soan khaba farmers singi damakta Manipur government na phase ani thokna compensation pigani haiba gi matung inna first phase ki compensation pithorpabu MAPPFA Michael dagi veterinary secretary Michael Achom IRS Dr. RK Khogendra director of animal husbandry services Manipur amadi hanagi veterinary director Dr. NG Ibotombibo thagalaki amasung ASF African swine fever vaccine laitabana maram oiraga amuhanna ASF virus sandoktanabgidamakta ICAR NRC on Pig Rani Assam Central Agricultural University amasung Manipur Progressive Pigs Farmer Association ga kusamnana training awareness program kaya silakpabusu Central Agricultural University Cow Department of Animal Sciences ki Assistant Professor Dr. M Nurjitpu Association asigi makedagi thagalaki Universal Mothers Organization gi lamjing makada kumbi awang kuno lamlong da nauna saba mairasang sangabagi thorom ama ngasi pangtokre mairasang sangabagi thorom aduda kumbi awang kuno lamlong mara paibigi president nongmaitem ongbi
रोमापति याउना लेकाई अदुद लैरिबा अहल लमन सिंह अमदी मैरा पाइबी सिंह सरुक याखी थोरम अदुगा मरी लेना कुंबी अवांग कुनौ लमलोंग मैरा पाइबी की प्रेसिडेंट नुमाइथेम ओंबी रोमापति ना फोंदोरपदा ngasi संगादुना मियामदा सिनरिबा मैरा संग असि साबदा यूनिवर्सल मदर्स ऑर्गेनाइजेशन ना अचौबा मतेंग पांगबिरकपदगी मैरा संग असि साबा ngमखिबनी लोइना मणिपुर दा थोकलिबा लान असिना मरम ओइरगा लेकाई की ओइना ड्यूटी तोफम लेतबना मरम ओइदुना अवाबा कया मायोक नरंबा अदु ngasiदगी कोकलगनी थोकलिबा लान असिना कंसिलकपा तारबदी हानगी मफमदा अदुमक थोक्तुना ड्यूटी तौगनी मैरा संग असि साबदा लेकाई असिगी KIYDO क्लब की इचा सिंह अमदी लेकाई असिगी इबुंग इपवा सिंहना थवाई यावना सेंबी साबिबगी दबक थागत पफोंलो खिबगा लोइना तौरुबा थबक थौरम खुदिंगदा माइ पाकलसनु हाइना याइपा मंगोल निखि लायरलाकपम पब्लिकेशन होजाइना सिंदुना अइबा लायरलाकपम बिजोंती मसामना इबा लमकोई वारी दा यंफम ओइबा इगी खोंगुल वारी मसा दा यंफम ओइबा नोंपोकी खोंजल अमदी सैरेंग लाइरिक नोंपोकी सैसक हाइना मिंथोनबा लाइरिक अहम हौनरि मतुंग इन ngasi मणिपुर प्रेस क्लब ता फोंख्रे लाइरिक फोंबगी थरम अदुगा मरी लेना मणिपुर लैंग्वेज एडवाइजरी बोर्ड साहित्य अकादमी न्यू दिल्ली की कन्वेनर प्रोफेसर राजन तोजाम्बा लायरलाकपम पब्लिकेशन होजाई की चेयरमैन एल श्रुति कुमार सिंहा द लैकोल की प्रेसिडेंट डॉक्टर खैत्रीमयम सुबदनी अमदी यूसीएम की प्रेसिडेंट YK धीरेना अथोय मिथुंग थोरम मपो अमदी अखनब मिथुंगलन सिंह ओइना सरुक याखी थोरंगा मरी लेना अइबा लायरलाकपम बैजोंतीना फोंदोरखिबदा ई खोंगुल हाइना मिंथोनबा लमकोई वारी असि इमा लेबाक असिदा थोकलिब इरांग असिदा रिलीफ की मतेंग पांगबा चलुबा मफम सिंगी अदुगी थौदोक वाथोक सिंगबु लमकोई वारी ओइना इथोकपनी मपालमदा चोइना तारबा मैतै सिंगना मणिपुरदा अवाब तारबा मतमदा अखोइसु लैबु ngamde अवाबदा सरुक यादुना मतेंग पांगबा असिना हेना नुंगाइबु फावी हाइखि अपुनबा मणिपुर मतम इशै कांगलोप अमिक बिष्णुपुर सेंटर की 13th सुबा फाउंडेशन डे की थरम ओइनाम पब्लिक हॉल दा ngasi पांथोखरि थरम अदु थंबालमरी कॉलेज ओइनाम डिपार्टमेंट ऑफ फिजिकल एजुकेशन की असिस्टेंट प्रोफेसर डॉक्टर लोंगजम बालेश्वर अमिक बिष्णुपुर डिस्ट्रिक्ट की प्रेसिडेंट डॉक्टर थिंगबायजम सोरेन कुमार अमिक हेड ऑफिस की एडवाइजर डॉक्टर एस नवचंद्र थंबालमरी कॉलेज ओइनाम डिपार्टमेंट ऑफ केमिस्ट्री की असिस्टेंट प्रोफेसर डॉक्टर ओ दिबेश्वर अमिक हेड ऑफिस की प्रेसिडेंट KS थोइबा अमदी 33 एयर माइबम लोट सिंह की सुबेदर मेजर थांगालना अथोइबा मिथुंगलेन ओइना सरुक याखी थरम अदुदा अमिक बिष्णुपुर सेंटर की लाइवख्रबा थौमी सिंगी मिटमदा लैकटपका लोइना मिनिट अनि तुमिना लेपतुना इकाय खमना उटखि थरमगी सरुक अमा ओइना काइना फिजंग मरुमदा कौबा ओइनाम बीरचंद्र ना इबा इसै मयकी लारिक अमसु फोंखि अमदी नैनखि अमदी इसै नोमाई की थरम अमसु पांथोखि डॉक्टर लोंगजम बालेश्वरना फोंदोखिबदा अमिक बिष्णुपुर सेंटरना फाउंडेशन डे सिनबदा नतना इसै लारिक फोंबा अमदी इसै की थरम यावना पांथोकपा असिना अइबा अमदी सैचकपा सैरिंगबा कयागी पुकनिंग सुथगतली अमिक बिष्णुपुर सेंटर मतम सांगना मियामगी याइपननबा थबकसिंग तौबा ngamba ओइरसनो हाइकि दिल्ली द बेस्ट तौबा यूनाइटेड कक्चिंग स्टूडेंट्स यूनिकासना क्वेट UG अमा हांगदोकले मसिदा कमन यूनिवर्सिटी एंट्रांस टेस्ट अंडर ग्रेजुएट CUET UG 2025 द सरुक यानिंगबसिंगना रजिस्ट्रेशन तौबना सिंगबगे खंगनिंगबसिंग थिजिलबा यागनी क्वेट UG 2025 के एप्लीकेशन चलिबा था मार्च के तांग अमदगी होख्रे फॉर्म सबमिशन तौबगे अरोब मतम मार्च 19 दा ओइगनी मखाताब खंगनिंगबसिंग यूनिकास्टगी खंगलबा यागनी हाइना यूनिकास्ट की प्रेसिडेंट की चेयर अमना फोंदोरकली इंटरनेशनल स्पेस स्टेशन ISS ता चही अनि लेरोब मतुंगदा मालेमदा हलकलबी अमेरिकन एस्ट्रोनॉट सुनीता विलियम्स बिजनेस टाइकून आनंद महिंद्रना हराव तराम ओख्रे द महिंद्र ग्रुप चेयरपर्सन ओरिबा आनंद महिंद्रना
Sahi anigi mamangda naminakiba Sunita Williams ki picture amasu utlaga thona laibi haina su singthaki Sunita na malayamda halakpada mahak nungai taba waramba pumnambak ko le haiki Sahi anigi mamangda SpaceX rescue mission launch tokyo matamda mahak Sunita Williams ka Washington da unawagi tanja fangki mahak amasu mahaki kolik singa tekta kaidana malayamda halakpada yamna harawa po I haina photograph adu 2023 da Washington da lai US high-tech handshake taunabagi thromda namkibani meeting aduda saruk yakiba Mukesh Ambani Brinda Kapoor amasung mahak masamak Secretary of Commerce ka wari sanaringaida launch engagement gi chatkadaba shuttle bus adu tongba panghaukide Indian Space Research Organization nachu Sunita Williams na malemda halakibada welcome back Sunita Williams na mai pak na tek takaidana halakpada harau taramna oi haiki NASA astronauts Buzz Wilmore amasung Sunita Williams na makoi ani ISS da thama palom leiro matungda malemda halakibani crew 9 Dragon spacecraft ki soft splashdown adu Florida gi costa thonglakibani sanabagi pau All Manipur Football Association amphana sinduna Kurai Lamlong artificial turf ground amadi Sagolwang playground da punna team 3 punna saruk yaduna group ani thokna khaidokuna chathariba 17th Manipur State League 2024-25 ki ngasi sanaki ahan match da MPSC amadi elite anina lamba tawnakiba match aduda MPSC na elite po goal amasuna da mighty piki amadi ani suba match oina sai amadi AFC sanakiba match dana sai na AFC bo goal tare suna da mighty pikre ipai post gi haktagi chanarak patharom amasu oiriba kwaktan bahaiba masana asi ngasigi mirolna kaungrakpugum tawriba asi nahonana ningsing bagaloinana haiba kwaktan bagi masana asi kananabagi pandamda Stern Unique Club Kameng Kamjaugi chahi asi oina pangthokpa kumathoi suba annual yausung sports meet ta mioi kyana saruk yaduna kwaktan ba masana pangthokre haiba kwaktan ba asigi matangda Kameng Khunjau Maira Paibi Bimolata Mongjam na Pongdor Kibada Mamang Ngai Ipa Ipu Singna Tambiramba Maitai Singi Jatnabi Thoram Amasu Oiriba Mamal Yam Laba Pauro Pautak Sing Yauba Amadi Inat Ki Oiba Jatna Kanglon Kaya Asibu Mangki Danraba Ipa Ipu Singi Tungindra Isagi Ifurup Kanabagi Gidabag Hairiba Thoram Asi Yausang Sports Meet Asida Mari Lenana Pangthokpani Masina Hogalaliba Naha Singi Mirol Maru Oina Nahasingda amuk nahonana ningsing hananaba amadi chakna kangonsin ase yokhatpada mateng oinanaba haibagi wakalon aduda kwaktan bagi thoram ase sports meet asigi saruk ama oina hapani punoki ipai pusingna sanrak laba kwaktan ba masana KYWAC club wabugai kadajit amadi lipo hianglamna sinduna club ani asigi playground singdasu pangthokna khre Wangu Sandakong Social Welfare Youth Club da sinduna chatharakpa 21st Annual Sports Meet 2025 School Mahiru Singhi Education Item Sing Yellow Masana Kaya Amadi Tungato Anba Entertainment Gi Thoram Sing Pangthok Pagaloina Mana Mathum Yenthok Tuna Loshin Kray Sports Meet Asida Club Asigi Manungdagi Class 10 Amadi Class 12 ta Sada 60% Dagi Hena Mark Wangna Panglakraba Mahiru Singda Club Asina Puning Thogatuna Mana Mathum Piba Amadi Sahi sigi oina kosemna lowa class 12 exam da chada 80% gi mathakta mark wangna phanglakhraba mahiroi yumnam ripa chanuda case award lupa lishing mga yawba oinam
Zuboti Memorial Meritors Case Award 2025 su kusinaki hairiba award asi club asigi advisor oina leiriba oinam Brojan amadi oinam Tulsina mahaki laikhidraba Mabendo oinam Ongbi Zuboti giving the award asi katpani hari amaromda club asina annual sports meet asi horukpadagi mahiroi singda pungning thawatpa oina class nursery dagi class 9 fawbagi mahiroi singna tongan tongan school singda tamliba students singna top 10 position holder oirakraba mahiroi singbu puning thawatuna manamathum sing yenthoki Manipur Handball Association gi meeting kanglei voluntary workers association koksai mayang Imphal na sinduna nifutare suba junior boys and girls state level handball tournament ngasi mayang Imphal koksai lekai gi ground da hodokre nupa amari nupi gi apunba team 13 na suruk yaduna pangthok kadaba state level tournament hodokpogi thorom aduda Arjun awardee SP Sports license Sunita Devi MPS na chief guest Imphal West ki SDPO and Ingosa Singh MPS na president Manipur Handball Association ki president secretary Arambam Birendra Singh mayang Imphal PSQOC sanasam Navajivan amadi Sandha Lema Women Association Kokchai ki president Haisnam Medhana guest of honor sing oin saruk yaki throm hodopui chief guest ki oral perioduna Manipur Police Post ki SP license Soritana hai hojiki leiriba Manipur ki film asida angang sing hena masamo fana leinaba chanaba da thawai yawu matam oire masina afawu sanaro oiba haiba kaktanatana masana honariba adugi honajaman oina hiram kayada kanaba lakadarubani nisa sabuna tungi generation kayada lakadarba mangjaba asidagi kangi hairabadi sports natanadi yagani Thursday sports na tungda horakliba angang singbu masamo fan batan natana Laibak ki mixed kaya su purukpa ngamgadaruni miyamna sakhangba sanaroi ama oiba haibasida paisa khakta na oiba nate struggle tawwa amadi hanba leitaba thauna ama changi haiki Manipur se mingchat pukhalakpa sumaina mana ngamjaba mana haijaba phildu da khoi gi iramdam subo hena mingchat yakiba Imphal West ki SDPO and Ingosa MPS na hai players singna makhoi wakhalonda makhoi gi Purita Manipur India haina ming thaba sanaroi ama oinara hotnabada asigumba tournament kya asimaru oi masi khangna sanababu yokhatliba amadi sanababu pamjana sanariba players sing hanba leitana honasi haiki tournament ki ahanba numit ki ahanba match ta KVWA mayang Imphal amadi OIC Thawal Okramga sanaki match ki ahuba minute loidingaida KVWA na Panjal ani chanduna goal account hangdupa hoki match ki ahanba half loiba phawbada KVWA na OIC bu Panjal tarahumdoi amada mangjil thana chatki match loiba phawbada KVWA na mangjil thaduna OIC bu Panjal kun mangada maiti bapiki Juvenile Association Kakching Makhalaikai na sinduna chatharak pa yoksang sports festival ngarang Luchin Cray Sports Festival Luchin bagi tharomda Kakching Kuno College ki former principal Nomaithem Mahendra na thoiba Mithunglen State Academy Dr. Nomaithem State Awardee Dr. Nomaithem Pramodini amadi Victory High School ki principal Sogaijam Maniharna akhanaba mithung sing amadi Juvenile Association ki president KSS Ibobi amadi advisor KSS Rajendra na thorom mapusing oina saruk yaki aroiba namita nupi angang sing oiba amadi atay masana kaya yauna pangthoki Idol Youth Association iya Kakching wairina susinduna pangthokpa annual Yoksang Sports Festival ngarang Luchin Cray Kakching wairi Junior High School ground da pangthokkiba thoromduda Kakching District Police ki SP Priyadarshini Laishram MPS Rimski retired Laishram librarian Dr. Naurem Giridhari caretaker counselor M Memsa District Veterinary Officer Kakching Dr. Sogaijam Brojendro 14 Battalion NCC Manipur ki CO Colonel Naurem Gojendra Rabi Jewelry Kakching ki proprietor M Rabina Dice the Funky
Matrix Fight Night 16 Mai Pakraba Kakching AT Unit 26 ki Naurem Dinesh ki imungda mateng oina Kakching apun bagi Maikay dagi sel oina lupalising taragi tengbang kusin nakre. Aruibada Maruipo Muhanna. International Day of Forest Observation gamay na mass rally mapam kayada chatki. Micham miyam ki punsi kallu protest sanction kre. Amasung Yausang Sports mapam kayada apangtok naki. Ngasigidamakta di paudam pijaba matang asida losinjari mit ang tabir ba khwai punaw ko amuka hanna khurumjari.